Houjik koutruk sareeba National Sports University LAM DEMARCATION TOUNABA HOTNABADA ngashi lamsang police station gi manung chanba Haraothel amadi Senjam Chirang anigi lonnaba mafamda police amadi meeyamga hingsha YAONA akanba mawongda khut thoknnakhree. Imphal West ki Additional SP Law and Order amadi Deputy SP commando YAONA punna police tararom feevam thenna ASOK APAN nangkhree. Thodok thokfamdagi fangba pauda hairiba lam asigi demarcation taunabagidamak ngasi ayuk pung 8 aduwaidagi District Administration Imphal West, District Police Imphal West, Special Commando 9 IRB amadi Kangpopi Police Team ama changsinduna demarcation taunaba honaringaida mafam maduda hanadagi leiramba chingi praja kayana demarcation adu Kangpopi ki authority amadi civil society sing yaudana tauba yaroi haina thingba pikhi. Maduda nakal anigi marakta akanba khutnaba thorakpadagi police tamna nauri amasung nung kaya leptana thomjilakhi. Police ki maikaidagi su handuna miyam adubu tankhainaba tear gas smoke bomb na chingba kaya kaptuna honakhi. Adumakpu chingthaktagi nauri amadi nungdum kaya huntharakpana police personnel kaya ama sopan nangkhi. Ayuk pung 12 makhai aduwaida Imphal West Police na ahenba enforcement team kaya maga kausinduna akanba mawongda feevam adu laksanaba honakhi. Talagadugi khudong chaba lahoduna settlement department ki team su changsinduna hairiba mafam sing aduda GPS location lauduna mai pakna demarcation lokhi. Ngasi irang aduda soklaba police officer sing adudi Additional SP Law and Order TH Shankardeva, Deputy SP Y Kishore Chan amadi adopa police personnel nipan amasu mai makok makhut amadi makhongda ASOK APAN nangkhree. Akhoi Houjik leijari mafam asi Senjam Chirang amadi Haraothel anigi lonnaba mafam amadani hairiba mafam asida ngasi ayuk pung 9-8 adwaidagi hauraga police amadi praja miyamgi marakta akanba mawongda chayetnaba unkhatnabagi feevam leiri praja miyamgi maikaidagi su police tamna nung thomba amadi nauri kapsanna chingba thabak kya chathi police ki maikaidagi su hairiba mafam asida Tiaga kaya kaptuna praja miyam tankhaina honari marak asida khoina Houjik phangjaba pauda police officer ani yauna police personnel kaya ama ASOK APAN nangkhree paudom jariba saratna cameraman Sir Corina Tom TV News Imphal.